ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯂꯩꯃꯅ ꯃꯆꯥ ꯃꯃꯧꯕꯨ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯧꯕꯤꯔꯨꯔꯦ꯫ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯁꯨ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯄꯤꯅꯕ ꯍꯥꯏꯖꯔꯨꯗꯨꯅ ꯌꯨꯝꯗ ꯃꯤꯅ ꯎꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯏꯕꯦꯝꯃ ꯂꯩꯃ, ꯃꯧꯗꯨꯕꯨ ꯃꯆꯤꯟꯒꯗꯤ ꯍꯪꯈꯣꯠ ꯇꯧꯔꯕ꯭ꯔꯅꯦ ꯅꯣꯏꯕꯣ? ꯇꯧꯗ꯭ꯔꯤꯌꯦ ꯈꯨꯔꯥ, ꯃꯆꯟꯅꯨꯄꯤꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯇꯧꯍꯧꯔꯤ꯫ ꯀꯧꯊꯣꯛꯆꯔꯧꯔ ꯈꯨꯔꯥ? ꯏꯍꯦ, ꯊꯦꯡꯈꯤꯅꯕꯅꯤ, ꯀꯧꯊꯣꯔꯛꯑꯣ ꯋꯥ ꯈꯔ ꯍꯪꯒꯦ꯫ ꯂꯩꯃ ꯏꯃꯨꯡ ꯂꯝꯗꯣꯟꯁꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯣꯏꯅ ꯀꯧꯔꯛꯏ꯫ ꯕꯦꯝꯃ, ꯏꯆꯥꯊꯣꯏ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯃꯨꯡꯂꯣꯝꯗꯒꯤ ꯁꯤꯡꯌꯦꯜꯅ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯑꯣ ꯅꯅꯝꯃꯗꯣ ꯑꯝꯇ ꯊꯣꯛꯃꯤꯟꯅꯔꯣ, ꯅꯄꯨꯅ ꯋꯥ ꯈꯔ ꯍꯪꯒꯦꯌꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯁꯤꯡꯌꯦꯜꯒ ꯇꯧꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ, ꯑꯗꯨꯒ ꯑꯍꯟꯁꯤꯡꯗꯨꯗ ꯅꯣꯜꯂꯨꯛꯅ ꯀꯩ ꯍꯥꯏꯒꯦ ꯄꯨꯄꯨ? ꯐꯝꯃꯨ ꯀꯣꯏꯒꯅꯨꯀꯣ꯫ ꯅꯤꯡꯊꯤꯕꯤ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯍꯣꯏ ꯄꯨꯄꯨ꯫ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯏꯁꯨꯒꯤ ꯃꯤꯡꯗꯤ ꯄꯨꯄꯨꯗꯤ ꯈꯪꯗ꯭ꯔꯤꯕꯣ? ꯅꯤꯡꯊꯤꯕꯤ ꯀꯧꯏ ꯄꯨꯄꯨ꯫ ꯑꯍꯟꯗꯨ ꯃꯉꯛ ꯅꯣꯝꯗꯨꯅ ꯌꯥꯏ, ꯅꯤꯡꯊꯤꯖꯩ, ꯐꯖꯩ꯫ ꯑꯗꯣ ꯏꯁꯨꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣꯅꯦ? ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯤ ꯄꯨꯄꯨ꯫ ꯀꯗꯥꯏ ꯖꯒꯥꯗꯒꯤꯅꯣ ꯏꯕꯦꯝꯃ? ꯌꯥꯏꯔꯤꯄꯣꯛ ꯄꯣꯏꯔꯧ ꯈꯣꯡꯖꯤꯜꯗꯒꯤꯅꯤ ꯄꯨꯄꯨ꯫ ꯑꯍꯜ ꯅꯨꯄꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ, ꯏꯍꯦ, ꯀꯥꯏꯅ ꯍꯥꯏꯗꯨꯒ ꯅꯛꯅꯔꯦꯀꯣ ꯑꯗꯨꯗꯤ? ꯍꯣꯏ ꯅꯛꯅꯩꯌꯦ ꯄꯨꯄꯨ꯫ ꯀꯥꯏꯅꯗꯗꯤ ꯄꯨꯄꯨꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯝ ꯂꯩꯈꯤꯕꯅꯤ꯫ ꯏꯁꯨꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯪꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯅꯍꯥꯟꯋꯥꯏ ꯄꯨꯄꯨ ꯍꯣꯏꯒ ꯏꯁꯩ ꯖꯒꯣꯏ ꯇꯧꯃꯤꯟꯅꯔꯝꯕ ꯑꯣꯖꯥ ꯏꯕꯣꯆꯧꯕ ꯀꯧꯕ ꯑꯃ ꯂꯩꯈꯤꯕꯅꯤ꯫ ꯐꯈ꯭ꯔꯕꯅꯤꯗ ꯑꯣꯖꯥꯗꯣ꯫ ꯄꯨꯄꯨ, ꯂꯤꯂꯥꯒ ꯌꯥꯎꯔꯝꯕꯗꯨꯔꯥ? ꯍꯣꯏꯅꯦ, ꯄꯨꯄꯨꯁꯨ ꯌꯥꯎꯔꯝꯂꯤꯕꯅꯤꯅꯦ, ꯏꯁꯨꯕꯨ ꯈꯪꯕ꯭ꯔꯣ? ꯄꯨꯄꯨꯅ ꯍꯪꯂꯤꯕ ꯏꯄꯨꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯈꯨꯔꯥꯁꯤꯡꯅꯤ꯫ ꯏꯁꯦ, ꯏꯁꯨꯁꯤꯗꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯑꯣꯖꯥꯗꯨꯕꯨ ꯂꯩꯔꯤꯕ꯭ꯔꯅꯦ? ꯄꯨꯄꯨ ꯂꯩꯔꯤ, ꯁꯣꯟꯗꯤ ꯁꯣꯜꯂꯦꯗ꯫ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯄꯨꯄꯨ ꯍꯣꯏꯁꯨ ꯁꯣꯜꯂꯦꯗ꯫ ꯍꯌꯦꯡ ꯏꯁꯨꯒꯤ ꯂꯨꯍꯣꯡꯕꯗ ꯍꯦꯛ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯁꯨ ꯅꯨꯄꯤ, ꯅꯣꯏꯒꯤ ꯄꯣꯏꯔꯧ ꯈꯣꯟꯖꯦꯜ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯅꯕꯣꯛ ꯍꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯃꯁꯨ ꯑꯣꯡꯈꯤꯕꯅꯤꯅꯦ꯫ ꯄꯨꯄꯨꯁꯦ ꯑꯇꯣꯞꯄ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯎ ꯍꯩꯗꯣꯛꯄꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯈꯤꯕ ꯑꯍꯜꯁꯤꯡꯗꯨꯁꯨ ꯍꯜꯂꯛꯂꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯍꯜꯁꯤꯡꯗꯨꯕу ꯆꯥ ꯅꯨꯡ ꯅꯤꯡꯊꯤꯅ ꯄꯤꯊꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯥ, ꯀꯔꯤ ꯍꯥꯏꯕꯤꯔꯛꯂꯒꯦ? ꯑꯍꯜ ꯑꯃꯅ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯈ꯭ꯔꯦꯗ, ꯐꯩꯕꯣ? ꯕꯦꯝꯃ, ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤꯗ ꯐꯔꯝꯒꯅꯤ ꯍꯥꯏꯕꯗꯤ꯫ ꯁꯦ, ꯅꯤꯅꯤ ꯄꯥꯟꯕꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯈꯤꯇꯪ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ, ꯑꯗꯨꯝꯅ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯍꯥꯏꯔꯛꯈ꯭ꯔꯦꯕꯨ ꯂꯩꯃ꯫ ꯂꯩꯃ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯅꯨꯡꯉꯥꯏꯖꯔꯦ ꯈꯨꯔꯥ ꯍꯣꯏꯁꯨ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨꯀꯣ꯫ ꯈꯨꯔꯥ ꯍꯣꯏ ꯌꯥꯎꯕꯤꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯒꯦ? ꯑꯍꯜꯁꯤꯡꯗꯨꯅ ꯌꯥꯎꯅꯤꯗ, ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯣꯔꯤꯕꯅꯣ ꯏꯁꯨꯒꯤꯕꯣ? ꯍꯣꯏ ꯈꯨꯔꯥ꯫ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯤꯕꯤꯕꯨ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯆꯠꯇꯨꯅ ꯊꯤꯟꯕꯤꯔꯨꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯁꯤꯡꯌꯦꯜꯒ ꯄꯣꯏꯔꯩꯒꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯤ꯫ ꯇꯝꯆꯥ, ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯉꯁꯤꯗꯤ ꯋꯥꯔꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯄꯣꯊꯥꯅꯤꯡꯉꯤ꯫ ꯉꯁꯥꯏꯗꯒꯤ ꯌꯨꯝꯒꯤ ꯔꯪ ꯅꯨꯡ ꯁꯨꯔꯨꯕꯒꯤꯅꯦ ꯋꯥꯔꯦ ꯑꯩꯁꯨ꯫ ꯌꯨꯝ ꯁꯦꯝꯕꯕꯨ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ? ꯐꯅꯌꯥꯝꯗꯤ ꯂꯣꯏꯁꯤꯜꯂꯦ, ꯈꯪꯗꯦꯗ ꯃꯇꯝꯗꯕꯨ ꯍꯟꯖꯤꯜꯂꯛꯇꯣꯏꯔꯥ? ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯔꯝꯃꯔꯣꯏꯅꯦ ꯑꯗꯨꯏꯗꯤ꯫ ꯀꯨꯏꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯅ ꯅꯦꯛꯁ ꯌꯔꯗ ꯇꯥꯗꯧ ꯃꯥꯜꯂꯤ꯫ ꯅꯦꯛꯁ ꯌꯔꯗ ꯍꯣꯡꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯨ? ꯁꯤꯡꯌꯦꯜ ꯄꯣꯏꯔꯩꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯋꯥꯈꯜ ꯈꯗꯤꯕ ꯑꯩꯈꯣꯏ ꯇꯥꯝꯆꯧꯒꯦ ꯍꯥꯏꯕꯅꯤ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯥꯏꯗꯦ, ꯑꯩꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯧꯔꯦꯅ ꯍꯔꯥꯎꯔꯤꯕ꯫ ꯑꯗꯨꯒ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯌꯥꯝ ꯉꯥꯏꯉꯝꯗꯕꯒꯤ ꯃꯑꯣꯡꯗ, ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ? ꯉꯥꯏꯉꯝꯖꯗ꯭ꯔꯕꯗꯣ ꯑꯩꯈꯣꯏꯗꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯁꯤꯡꯌꯦꯜ ꯅꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯣꯡꯉꯁꯤꯔꯣ? ꯄꯣꯏꯔꯩꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯌꯥꯏ ꯍꯥꯏꯅꯤꯅꯦ ꯑꯩꯗꯤ꯫
ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯎꯔꯣ? ꯏꯁ ꯋꯥꯔꯤꯗꯤꯕ ꯌꯥꯔꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯇꯝꯆꯥ. ꯍꯣꯏꯕ ꯇꯝꯆꯥꯒꯤ ꯊꯋꯥꯏ ꯃꯆꯥ ꯇꯨꯝꯊꯣꯛꯑꯁꯤꯀꯣ. ꯒꯨꯗ ꯅꯥꯏꯠ ꯃꯥꯏ ꯕꯦꯇꯔ ꯍꯥꯐ. ꯁꯤꯡꯏꯜ ꯀꯩꯁꯨ ꯍꯥꯏꯗ ꯁꯣꯝꯗ ꯃꯊꯟꯇꯒ ꯅꯣꯛꯆꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯄꯣꯏꯔꯩꯁꯨ ꯅꯨꯡꯁꯤꯅ ꯐꯣꯟꯗꯨ ꯃꯣꯟ ꯃꯌꯥꯗ ꯊꯝꯗꯨꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯣꯏꯔꯩꯗꯨ ꯉꯟꯇꯥ ꯍꯧꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯃꯌꯥꯝꯕꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯨ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯤꯔꯦ. ꯍꯣꯡꯂꯛꯂꯤꯕ ꯄꯣꯏꯔꯩꯒꯤ ꯃꯔꯝ ꯃꯣꯛꯄ ꯋꯥꯈꯜ ꯇꯥꯕ ꯃꯊꯧ ꯃꯁꯛ ꯈꯪ ꯃꯇꯧꯗꯨꯗ ꯃꯃꯥꯒ ꯃꯌꯥꯝꯕꯒꯗꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ. ꯄꯣꯏꯔꯩꯅ ꯐꯥꯝꯗꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯛꯂꯨꯔꯒ ꯀꯥꯔꯛꯄꯗ ꯃꯌꯥꯝꯕ ꯄꯤꯕꯥꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯄꯣꯏꯔꯩ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯒꯤ ꯁꯨꯝꯖꯤꯠꯇꯨ ꯇꯥꯞ ꯂꯧꯏ. ꯇꯝꯆꯣ, ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯁꯤꯗ ꯀꯩ ꯀꯥꯟꯅꯅꯕ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯈꯨꯠ ꯃꯣꯠꯅꯕꯅꯤ. ꯑꯗꯨꯏ ꯁꯔꯨꯛꯇ ꯍꯦꯟꯅ ꯐꯖꯅꯕ ꯏꯆꯟ ꯇꯣꯝꯕꯤꯒ ꯀꯔꯤ ꯇꯥꯟꯅꯔꯒ ꯀꯦꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯄꯤꯕꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ. ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯕꯨ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯕ꯭ꯔꯅꯦ ꯇꯣꯝꯕ? ꯌꯥꯗꯦ. ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯕꯩ. ꯀꯩꯅꯣ ꯌꯦꯡꯁꯤꯜꯂꯒ ꯇꯝꯆꯧ ꯑꯗꯨꯝ ꯄꯣꯊꯥꯕꯤꯌꯨ. ꯊꯕꯛ ꯌꯥꯝ ꯐꯕ ꯁꯥꯔꯛꯑꯅꯨ ꯑꯝꯇ. ꯀꯩꯅꯣꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯏꯒꯤ ꯃꯑꯣꯡꯗ. ꯑꯇꯣꯝꯕ ꯀꯩꯅꯣꯗꯤ ꯇꯝꯆꯧꯅ ꯈꯪꯉꯔꯣꯏ. ꯁꯨꯝꯖꯤꯠꯇꯨ ꯄꯤꯔꯣꯁꯦ. ꯄꯤꯕꯥꯁꯨ ꯁꯨꯝꯖꯤꯠꯇꯨ ꯃꯅꯥꯎꯗ ꯄꯤꯔꯝꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯗꯨ ꯄꯣꯏꯔꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯃꯣꯏ 2-3 ꯇꯧꯗꯨꯅ ꯌꯨꯝꯀꯩꯒꯤ ꯔꯪꯅꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯤ. ꯄꯥꯟꯊꯣꯏꯁꯨ ꯃꯕꯨꯡꯁꯤꯡꯅ ꯊꯕꯛ ꯇꯧꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯏ. ꯃꯈꯨꯠꯇ ꯇ꯭ꯔꯦ ꯑꯃꯁꯨ ꯄꯥꯏ, ꯆꯥ ꯀꯞ ꯈꯔꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ. ꯗꯥꯏꯊꯦꯝ, ꯇꯥꯌꯦꯄꯥ, ꯆꯥ ꯊꯛꯁꯦ. ꯇꯝꯆꯥ, ꯅꯪꯁꯨ ꯂꯥꯛꯑꯣ. ꯌꯦꯞꯄꯅ. ꯏꯆꯟ ꯃꯆꯥ, ꯅꯪ ꯆꯥꯗꯣ ꯑꯩꯒꯤ ꯍꯥꯟꯅ ꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯄꯥꯟꯊꯣꯏ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ. ꯇꯨꯠ, ꯑꯗꯨ ꯇꯥꯅ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯦ. ꯗꯥꯏꯊꯦꯝ, ꯅꯪ ꯍꯥꯟꯅ ꯊꯛꯑꯣꯁꯦ. ꯑꯣ, ꯐꯩ. ꯑꯉꯥꯡ ꯑꯃ ꯍꯌꯦꯡꯈꯩ ꯑꯆꯥꯄꯣꯠ ꯀꯝꯇ ꯂꯩꯔꯣꯏꯗꯕ ꯌꯦꯡꯉꯨꯀꯣ ꯑꯩꯗꯤ. ꯅꯣꯡꯃꯇꯁꯨ ꯂꯩꯕꯤꯗꯕ ꯇꯥꯌꯦꯞꯄꯕꯨ ꯃꯤ ꯗꯥꯏꯊꯦꯝꯗꯤ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯅ ꯀꯣ ꯗꯥꯏꯊꯦꯝ? ꯑꯗꯨ ꯇꯧꯁꯤꯟꯅꯩꯅꯤꯅꯦ. ꯀꯩꯁꯨ ꯅꯨꯡꯁꯤꯄꯣꯠꯇꯤ ꯈꯪꯉꯕ. ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯅꯕ ꯇꯧꯏꯅꯤ. ꯄꯪꯒꯅꯨꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯅꯪꯕꯣ. ꯅꯤꯡꯊꯦꯝꯅ. ꯏꯁ ꯑꯉꯥꯡꯁꯤꯗ ꯍꯤꯒꯥꯏ ꯋꯥꯒ ꯑꯃꯨꯛ ꯀꯥꯝꯁꯤꯜꯂꯤꯕ. ꯃꯥꯅ ꯍꯥꯏꯁꯦ ꯑꯝꯇ ꯊꯥꯖꯧꯅꯨ ꯏꯆꯟ ꯇꯣꯝꯕꯤ. ꯃꯁꯤꯒꯤ ꯌꯦꯞ ꯄꯥꯏꯕ ꯅꯨꯄꯥꯁꯦ ꯑꯉꯥꯡ ꯂꯨꯅ ꯇꯧꯕ, ꯅꯨꯡꯁꯤ ꯂꯣꯏꯅꯕ ꯀꯥꯏꯗꯣ ꯀꯩꯝ ꯈꯪꯗꯕꯅꯦꯁꯦ. ꯆꯥꯕ ꯈꯛꯇꯅꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡ. ꯌꯦꯞꯄꯅ. ꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯆꯨꯝꯗꯕꯅꯤꯀꯣ ꯏꯆꯟ ꯃꯆꯥ. ꯄꯥꯟꯊꯣꯏꯗꯨ ꯃꯕꯨꯡ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ. ꯅꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯊꯥꯖꯔꯒꯦꯕ. ꯑꯗꯣ ꯗꯥꯏꯊꯦꯝꯁꯨ ꯇꯥꯌꯦꯞꯄꯁꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯦ ꯅꯠꯇ꯭ꯔꯣ? ꯀꯔꯝꯕꯅ ꯍꯦꯟꯒꯦꯗꯣ ꯍꯧꯖꯤꯛ ꯌꯦꯡꯒꯦꯀꯣ ꯑꯩ. ꯌꯦꯞꯄꯅ. ꯑꯗꯨꯅꯤꯗꯅ ꯌꯦꯡꯉꯨ. ꯑꯩꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯕꯅꯤꯗ. ꯍꯦꯟꯕꯤꯅꯦ ꯑꯗꯨ. ꯄꯥꯟꯊꯣꯏꯗꯨ ꯅꯣꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯥꯀꯟꯗ ꯇꯤꯡꯊꯣꯛꯇꯨꯅ. ꯑꯗꯨꯏꯗꯤ ꯈꯨꯠ ꯑꯅꯤꯁꯤꯗ ꯄꯩꯁꯥ ꯍꯥꯞꯄꯣ. ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯅꯕ. ꯍꯥꯞꯄꯤꯕ ꯄꯩꯁꯥꯗꯨꯗꯅꯦ ꯌꯦꯡꯗꯣꯏꯅꯤ. ꯄꯩꯁꯥ ꯍꯦꯟꯕ ꯃꯤꯗꯨꯅ ꯑꯩ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦꯅ ꯂꯧꯗꯣꯏꯕ. ꯁꯦ ꯑꯩ ꯌꯥꯎꯕꯗꯣ ꯁꯠ ꯍꯥꯞꯅꯔꯣ. ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ. ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯠ ꯌꯦꯡꯅꯩ. ꯑꯗꯨꯒ ꯄꯣꯀꯦꯠꯇ ꯌꯥꯎꯕ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯅꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯅꯥꯕꯗ ꯍꯥꯞꯄꯛꯏ. ꯄꯥꯟꯊꯣꯏ ꯁꯦꯜꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ. ꯇꯥꯟꯖꯥꯅ ꯆꯥꯔꯤꯁꯨ ꯁꯦꯜꯗꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ. ꯄꯥꯟꯊꯣꯏ ꯅꯣꯛꯂꯒ. ꯌꯥꯔꯦ. ꯅꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅ ꯅꯨꯡꯁꯤꯔꯦꯀꯣ. ꯄꯩꯁꯥꯁꯦ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯔꯦ. ꯏꯕꯨꯡ ꯑꯅꯤꯁꯦ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯅꯦ. ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯄꯤꯒꯗꯕꯅꯤꯀꯣ. ꯑꯩ ꯆꯠꯂꯦ. ꯍꯥꯏꯔꯝꯗꯨꯅ ꯄꯥꯟꯊꯣꯏꯗꯨ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯨꯗ ꯄꯣꯏꯔꯩꯗꯨ ꯊꯤꯛ ꯅꯣꯛꯊꯣꯔꯛꯇꯨꯅ. ꯌꯥꯝ ꯁꯤꯡꯕ ꯏꯇꯥꯎꯅꯤ. ꯑꯉꯥꯡꯅ ꯂꯥꯏꯅ ꯁꯥꯟꯅꯕꯤꯈ꯭ꯔꯦꯗꯅ. ꯑꯔꯦꯝꯕꯗ ꯅꯔꯁꯨ ꯂꯦꯡꯍꯧꯔꯤꯗꯅ. ꯑꯗꯨꯕꯨꯗꯤ ꯄꯩꯔꯩ ꯉꯥꯟꯕꯒꯤ ꯏꯆꯦꯜ ꯁꯅꯥꯅꯤꯗꯅ. ꯅꯤꯡꯊꯦꯝꯅ. ꯌꯥꯔꯦ ꯑꯣꯖꯥ. ꯅꯪꯅꯗꯤ ꯅꯆꯜꯅꯤ ꯅꯨꯡꯁꯤꯅ ꯅꯣꯡꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯅꯦ ꯑꯩꯈꯣꯏꯅ ꯈꯔ ꯄꯤꯕꯤꯕꯅꯤꯗ. ꯅꯠꯇ꯭ꯔꯣ ꯌꯦꯞꯄ? ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ. ꯍꯧꯖꯤꯛꯇ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯦꯟꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯆꯜ ꯁꯅꯥꯗꯨ ꯋꯥꯈꯜ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ. ꯄꯣꯏꯔꯩ ꯄꯥꯈꯠꯅ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯗꯨꯅ. ꯏꯆꯟ ꯃꯆꯥ, ꯏꯆꯟ ꯀꯩꯗꯧꯔꯒꯦ? ꯏꯆꯟ ꯃꯆꯥ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯌꯦꯞꯄꯒ ꯅꯤꯡꯊꯦꯝꯒꯁꯨ ꯆꯪꯂꯛꯇꯨꯅ. ꯅꯤꯡꯊꯦꯝꯅ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯌꯦꯞꯄꯅ. ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯄꯥꯈꯠꯈꯤꯅꯨ. ꯑꯩ ꯏꯁꯤꯡ ꯄꯨꯔꯛꯀꯦ. ꯌꯦꯞꯄꯅ ꯏꯁꯤꯡ ꯄꯨꯔꯛꯏ. ꯑꯗꯨꯒ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯈꯔ ꯊꯥꯕꯤꯔꯤ. ꯃꯃꯥꯒ ꯃꯌꯥꯝꯕꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ. ꯏꯕꯨꯡꯉꯣ, ꯅꯆꯜꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ? ꯄꯤꯕꯥꯅ.
ꯑꯇꯣꯝꯕ ꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯟꯊꯣꯏꯗꯨ ꯐꯃꯨꯡꯗ ꯉꯥꯗꯨꯅ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯤ ꯃꯕꯨꯡ ꯄꯣꯏꯔꯩꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯖ ꯄꯤꯊꯛꯂꯤ ꯄꯥꯟꯊꯣꯏꯅ ꯊꯃꯨꯆꯥ ꯌꯥꯔꯦ ꯑꯩ ꯑꯣꯏ ꯆꯥꯔꯣꯏꯒꯦꯕ ꯄꯣꯏꯔꯩ ꯁ꯭ꯄꯨꯟꯗꯨꯅ ꯀꯔꯤꯅꯣꯃ ꯁꯨꯝ ꯏꯟꯕꯤꯗꯨꯅ ꯁꯤ ꯈꯤꯇꯪꯒ ꯆꯥꯈꯤꯁꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯒꯤ ꯅꯥꯔꯤꯅꯦꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯗꯣ ꯅꯪ ꯇꯥꯗ꯭ꯔꯕꯣ ꯇꯥꯃꯣꯆꯧ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯅꯥꯔꯗꯤ ꯃꯤꯅ ꯍꯌꯦꯡ ꯕꯣꯔꯒꯤ ꯃꯆꯜꯁꯦ ꯊꯤꯑꯦꯅ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯄꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯤ ꯆꯥꯔꯗꯤ ꯑꯩꯁꯦ ꯅꯥꯕ ꯐꯔꯗꯣꯏꯔꯣ ꯇꯥꯝꯆꯥ ꯄꯣꯏꯔꯩ ꯃꯉꯪ ꯍꯥꯏꯐꯦꯠ ꯅꯣꯝꯗꯨꯅ ꯅꯨꯡꯁꯤꯅ ꯐꯔꯗꯕꯅꯤ ꯏꯆꯜ ꯅꯥꯕ ꯌꯥꯄꯣꯠꯇꯦ ꯆꯥꯕ ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯇꯧꯒꯗꯧꯅꯤꯀꯣ ꯑꯗꯨꯏꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯇꯥꯝꯆꯥꯁꯨ ꯑꯗꯨꯝ ꯆꯥ ꯇꯥꯕ ꯑꯩꯈꯣꯏꯅꯤ ꯄꯨꯈꯝ ꯄꯨꯟꯕꯅꯤꯅ ꯏꯊꯟꯇ ꯆꯥꯕꯗ ꯍꯩꯅꯗꯕꯒꯤ ꯇꯥꯝꯆꯥ ꯂꯩꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯑꯩꯗꯤ ꯑꯗꯨ ꯐꯠꯇꯦꯀꯣ ꯁ꯭ꯀꯨꯜꯗ ꯋꯥꯕꯒꯤ ꯂꯦꯛꯊꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥꯛꯀ ꯂꯩꯔꯛꯀꯁꯦ ꯑꯝꯇ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ ꯁꯅꯥ ꯄꯥꯟꯊꯣꯏ ꯍꯥꯏꯕꯤ ꯏꯟꯕꯦꯝꯃꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯗꯨꯅ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯤꯕꯥ ꯉꯥꯟꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯄꯣꯏꯔꯩꯗꯨ ꯁꯤꯡꯉꯦꯜꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯤꯡꯉꯦꯜꯁꯨ ꯀꯣꯜꯗꯨ ꯐꯠ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯍꯜꯂꯣ ꯇꯥꯝꯆꯥ ꯍꯧꯒꯠꯂꯕ꯭ꯔꯣ ꯅꯪꯕꯣ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯍꯧꯒꯠꯄꯗꯤ ꯏꯆꯟꯗꯤ ꯃꯁꯥ ꯈꯔ ꯀꯜꯂꯕ꯭ꯔꯣ ꯀꯜꯂꯦꯗ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯑꯌꯥꯝꯕꯅꯤ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯒꯤꯁꯤꯕꯣ ꯃꯥꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯇꯧꯔꯛꯄꯅꯤ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯜꯂꯤ ꯆꯥꯕ ꯊꯛꯄꯁꯨ ꯐꯖꯅ ꯆꯥꯡ ナꯏꯗꯦ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯑꯌꯥꯝꯕꯅ ꯃꯥ ꯆꯥꯛ ꯆꯥꯗꯦ ꯑꯩꯁꯨ ꯉꯥꯎꯁꯤꯟꯅꯔꯤꯉꯩꯗ ꯍꯟꯗꯛꯁꯦ ꯀꯌꯥ ꯌꯦꯡꯍꯧꯗ꯭ꯔꯦ ꯗꯣꯛꯇꯔꯅꯗꯤ ꯃꯥꯒꯤꯁꯦ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯕꯒꯤꯁꯨ ꯑꯗꯒꯤ ꯏꯁꯨ ꯈꯔ ꯋꯥꯠꯄꯅꯤꯅ ꯍꯥꯏ ꯁꯨꯝ ꯆꯥꯎꯔꯒ ꯐꯔꯛꯀꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯈꯪꯗꯦꯗ ꯀꯔꯝ ꯊꯣꯛꯀꯗꯣꯏꯅꯣ ꯏꯆꯜ ꯁꯅꯥꯅ ꯃꯁꯥ ꯅꯥꯔꯒ ꯉꯝꯗꯅ ꯂꯩꯕꯁꯦ ꯑꯩ ꯇꯣꯛꯐꯝ ꯈꯪꯗꯦ ꯗꯣꯛꯇꯔꯅ ꯐꯅꯤ ꯍꯥꯏꯔꯤꯅꯤꯅ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤꯗ ꯇꯥꯝꯆꯥꯁꯨ ꯑꯉꯥꯡꯗꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯉꯥꯎꯁꯤꯟꯅꯕ ꯐꯔꯣ ꯊꯦꯝꯅꯧꯔꯒ ꯆꯥꯛꯇꯣ ꯃꯇꯝ ꯆꯥꯅ ꯄꯤꯖꯕꯤꯌꯨ ꯃꯥꯅ ꯃꯁꯥ ꯀꯟꯕ ꯀꯟꯗꯕ ꯇꯥꯝꯆꯥꯗ ꯂꯩꯔꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯤ ꯃꯕꯨꯡꯅꯤ ꯏꯆꯜꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣꯅ ꯑꯗꯣ ꯑꯩꯕꯨꯗꯤ ꯌꯥꯏꯌꯦꯕ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯂꯥꯛꯇꯣꯏꯅꯣ ꯏꯃꯥꯟꯅꯕꯤ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯑꯆꯥꯄꯣꯠ ꯊꯤꯜꯂꯛꯑꯒꯦ ꯁꯤꯡꯉꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯁ ꯑꯆꯥꯄꯣꯠ ꯌꯦꯟꯕ ꯌꯥꯎꯔꯨ ꯂꯥꯎ ꯌꯥꯗꯕꯩꯔꯣ ꯑꯆꯥꯄꯣꯠ ꯄꯤꯖꯗꯣꯏꯁꯦ ꯄꯣꯏꯔꯩꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯠꯇꯦ ꯑꯆꯥꯄꯣꯠ ꯄꯤꯖꯗꯣꯏꯁꯤꯅꯅꯦ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎꯕꯤ ꯀꯞꯆꯦꯠꯄꯤ ꯃꯆꯥꯁꯦ ꯀꯞꯇꯅꯕ ꯍꯥꯎꯕꯤ ꯄꯤꯖꯔꯒ ꯊꯦꯝꯗꯣꯏꯕ ꯁꯤꯡꯉꯦꯜ ꯅꯣꯛꯇꯨꯅ ꯏꯁ ꯑꯩꯕꯨ ꯌꯥꯝ ꯀꯞꯀꯟꯕꯩ ꯇꯥꯏꯞꯇꯒ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯊꯝꯃꯒꯦꯀꯣ ꯍꯣꯔꯦꯟ ꯑꯩꯗꯤ ꯄꯤꯠ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯨꯝ ꯄꯥꯏꯔꯧꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯇꯥꯝꯆꯥꯁꯨ ꯊꯕꯛ ꯇꯧꯊꯣꯛꯔꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯀꯣꯜꯗꯨꯁꯨ ꯊꯝꯅꯔꯝꯃꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯄꯤꯕꯥꯗꯨ ꯉꯁꯤꯗꯤ ꯃꯆꯨꯝ ꯇꯥꯅꯒ ꯀꯦꯊꯈ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯖꯔꯤ ꯄꯥꯟꯊꯣꯏꯗꯨ ꯃꯕꯨꯡ ꯑꯇꯣꯝꯕ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯆꯜꯁꯤꯅ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯊꯕꯛ ꯇꯧꯔꯤꯁꯤ ꯌꯥꯎ ꯌꯥꯗ꯭ꯔꯣ ꯏꯁ ꯑꯩꯅꯅꯦ ꯂꯣꯏ ꯇꯧꯔꯤꯁꯦ ꯃꯣꯏꯗꯤ ꯉꯥꯏꯍꯥꯛꯀꯤ ꯇꯧꯁꯤꯟꯅꯩꯅꯦ ꯇꯥꯝꯆꯥ ꯑꯗ ꯇꯥꯝꯆꯥ ꯐꯣꯇꯣ ꯀꯥꯞꯄꯗꯣ ꯏꯕꯥꯅꯤ ꯐꯝꯁꯤꯀꯣ ꯐꯝꯗꯣꯏꯅꯤ ꯑꯁ ꯑꯩꯗꯤ ꯇꯥꯝꯆꯥ ꯂꯨꯍꯣꯡꯕꯅꯕꯨ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯤꯗ ꯄꯣꯏꯔꯩ ꯅꯣꯛꯇꯨꯅ ꯑꯩꯁꯨ ꯂꯨꯍꯣꯡꯊꯣꯛꯑꯁꯤꯔꯣ ꯏꯆꯟꯇꯣꯝꯕꯤ ꯂꯨꯍꯣꯡꯉꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯟꯊꯣꯏꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯕꯣꯔ ꯃꯌꯨꯝꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯌꯥꯝꯗꯨꯅ ꯃꯔꯥꯡ ꯇꯧꯗꯨꯅ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯃꯍꯩ ꯐꯣꯇꯣ ꯀꯥꯞꯅꯔꯛꯄ ꯃꯇꯥꯡꯗꯨꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯗꯨ ꯀꯥꯗ ꯆꯪꯗꯨꯅ ꯂꯨꯅ ꯀꯞꯆꯗꯨꯅ ꯃꯈꯣꯏ ꯕꯕꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯏꯆꯥ ꯄꯤꯕꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯅꯪꯕꯨ ꯏꯆꯥꯒꯤ ꯌꯥꯏꯐꯕ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯅꯤꯡꯗꯕ꯭ꯔꯣ ꯃꯈꯣꯏ ꯕꯕꯥ ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯥꯗ ꯁꯨꯁꯨꯠ ꯇꯧꯔꯤꯉꯩ ꯊꯣꯡꯖꯤꯜꯗꯒꯤ ꯄꯥꯟꯊꯣꯏꯅ ꯀꯧꯔꯛꯏ ꯃꯃꯥ ꯑꯁꯣꯝꯗ ꯂꯥꯛꯑꯣꯌꯦ ꯁꯅꯥꯔꯩ ꯃꯄꯤꯗꯨ ꯐꯠ ꯅꯥꯟꯊꯣꯛꯂꯒ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯣꯔ ꯖꯇ꯭ꯔꯥ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯒꯥꯔꯤ ꯃꯊꯪ ꯊꯧꯕ ꯍꯧꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔꯗꯨꯁꯨ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯈꯤꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ
ꯂꯨꯍꯣꯡꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯩꯅ꯭ꯌꯥꯁꯨ ꯌꯧꯔꯛꯂꯤ꯫ ꯀꯩꯅ꯭ꯌꯥ ꯊꯤꯜꯂꯛꯂꯝꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯍꯟꯈ꯭ꯔꯦ꯫ ꯑꯅꯧꯕꯒꯤ ꯀꯥ ꯃꯅꯨꯡꯗꯅꯤ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯂꯩꯅꯝꯕꯤ ꯐꯝꯂꯤ꯫ ꯃꯇꯥꯏ ꯑꯃꯗꯅ ꯄꯤꯕꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯅꯤ ꯄꯤꯕꯥꯅ "ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯏꯁꯥꯅ ꯌꯥꯅꯤꯡꯗꯕ ꯑꯝꯇ ꯌꯥꯎꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯕ ꯑꯝꯇ ꯂꯩꯖꯈꯤꯗꯦ꯫ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯕꯨ ꯍꯤꯛꯇꯣꯛꯇꯅ ꯑꯩꯒꯤ ꯁꯥꯒꯩꯗ ꯇꯤꯜꯂꯨꯔꯅꯤ ꯂꯥꯛꯂꯤꯕꯤ ꯅꯪꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨꯗ ꯍꯩꯍꯩꯗꯤꯌꯦ꯫ ꯄꯤꯕꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯤ꯫ "ꯇꯥꯃꯣ, ꯏꯃꯥ ꯏꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯁꯥꯒꯩꯗ ꯄꯨꯟꯁꯤꯒꯤ ꯇꯤꯜꯂꯨꯔꯒꯦ ꯈꯟꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤꯅꯤ ꯈꯟꯕꯤꯅꯨ꯫ ꯇꯥꯃꯣꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯌꯨꯀꯣ"꯫ "ꯀꯔꯤꯒꯤ ꯄꯤꯗꯅꯤ? ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯄ ꯉꯝꯂꯒ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯂꯝꯂꯥꯟꯕꯤꯒꯨꯝ ꯈꯜꯂꯨꯒꯅꯤ ꯍꯥꯏꯕꯒꯦ? ꯉꯁꯤ ꯍꯧꯖꯤꯛ ꯃꯤꯀꯨꯞꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯦ ꯄꯟꯊꯨꯡ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯉꯁꯤꯗ ꯑꯃꯨꯛ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯈꯪꯂꯦ, ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯟꯊꯨꯡ ꯍꯥꯏꯕꯗꯣ꯫ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯛꯇꯕ꯭ꯔꯣ ꯇꯥꯃꯣꯁꯦ?" "ꯂꯩꯔꯛꯇꯦ꯫ ꯂꯝꯂꯥꯟꯕꯤ ꯀꯅꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇꯁꯨ ꯐꯥꯎꯔꯛꯇ꯭ꯔꯤ, ꯑꯗꯨꯅ ꯃꯁꯛꯁꯨ ꯈꯪꯂꯛꯇꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯈꯪꯂꯦꯗ"꯫ ꯂꯩꯅꯝ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ "ꯇꯥꯃꯣ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯔꯥ?" "ꯄꯣꯊꯥꯔꯁꯤ"꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫